ꯈꯔꯒꯗꯤ ꯆꯠꯂꯦ ꯑꯇꯩ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯒꯤ ꯇꯝꯕꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯥꯗꯔꯅꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯒꯧꯔꯒꯤ ꯏꯁꯩ ꯁꯛꯄꯅꯤꯅ ꯖꯦꯗꯦꯕ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅꯁꯨ ꯈꯪꯅꯩ ꯑꯗꯨꯗ ꯃꯤꯡ ꯑꯅꯤ ꯁꯨꯏ ꯑꯗꯨꯗ ꯅꯤꯡꯊꯧꯖꯝ ꯖꯦꯗꯦꯕ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯅꯤꯡꯊꯧꯖꯝ ꯄꯥꯔꯤ ꯁꯨꯃꯥꯏꯅ ꯈꯪꯅꯔꯦ ꯑꯗꯨꯗꯀꯣ ꯁꯝꯊꯣꯡ ꯃꯅꯤꯡ ꯅꯣꯡꯖꯝ ꯂꯩꯀꯥꯏ ꯃꯃꯤꯡꯅ ꯅꯤꯡꯊꯧꯖꯝ ꯃꯦꯟꯖꯣꯔ ꯅꯠꯁꯨ ꯀꯤꯔꯇꯟ ꯁꯛꯑꯝꯕ ꯑꯩꯈꯣꯏꯒꯤ ꯒꯧꯔ ꯂꯤꯂꯥ ꯍꯤ ꯂꯥꯟꯕ ꯑꯗꯨꯝ ꯑꯍꯟꯁꯤꯡꯅꯗꯤ ꯑꯗꯨꯝ ꯈꯪꯕꯤꯕꯅꯤ ꯕꯕꯥꯁꯨ ꯑꯥꯔꯇꯤꯁꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯁꯅꯥ ꯀꯧꯋꯦ ꯏꯆꯤꯟ-ꯏꯅꯥꯎ ꯀꯌꯥꯅꯣ? ꯏꯆꯤꯟ-ꯏꯅꯥꯎ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯑꯩ ꯏꯌꯥꯝꯕ ꯏꯊꯛꯇ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯀꯩꯅꯣ 2023ꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦ ꯂꯥꯟ ꯍꯧꯒꯠꯂꯛꯄ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯁꯤ ꯁꯥꯕꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯩ ꯂꯥꯛꯈꯤꯗꯦꯕ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯛꯈꯤꯒꯦ ꯍꯥꯏ ꯃꯇꯝꯗ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯅꯤꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨꯗꯀꯣ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯋꯥꯒꯤ ꯑꯥꯏꯇꯦꯝ ꯑꯩꯈꯣꯏꯒꯤ ꯐꯛꯇ ꯌꯦꯛꯄꯒꯤ ꯀꯩꯅꯣꯁꯦ ꯐꯛꯇ ꯑꯩꯈꯣꯏꯒꯤ ꯐꯣꯜꯗꯤꯡ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯥꯎꯒꯤ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯄꯨꯔ ꯑꯩꯉꯣꯟꯗ ꯌꯦꯠꯂꯒ ꯃꯥꯅ ꯌꯣꯟꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯅꯤ ꯍꯥꯏꯕꯗꯩꯗꯤ ꯂꯥꯟ ꯂꯥꯛꯁꯤꯜꯂꯛꯄꯗꯩꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯄ ꯑꯗꯩꯗꯤ ꯑꯥꯔꯇꯤꯁꯇꯤꯛ ꯑꯣꯏꯔꯕꯅꯤꯅ ꯂꯥꯏ ꯑꯩꯈꯣꯏꯅ ꯌꯦꯛꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯇꯣꯞꯄꯅ ꯄꯥꯝꯃꯒꯁꯨ ꯐꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯜꯁꯦ ꯂꯨꯄꯥ 5,000 ꯅꯠꯇ꯭ꯔꯒ 3 ꯍꯦꯛ ꯌꯧꯈꯤꯕ ꯃꯇꯝꯗ ꯂꯩꯕꯒꯤ ꯆꯥꯡꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯅ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕ ꯉꯝꯅꯗꯕ ꯉꯝꯃꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯅꯤꯡꯗꯕ ꯀꯩꯅꯣꯝꯃ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯩꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯥꯔꯇꯤꯁ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏꯅ ꯑꯩꯁꯦ ꯆꯦꯛ ꯁꯨꯕ ꯐꯥꯎ ꯆꯠꯂꯝꯃꯦꯗ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯆꯦꯛ ꯁꯨꯕꯒ ꯆꯥꯅꯔꯛꯇꯕꯅꯤ나 ꯑꯗꯩꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯡꯅꯁꯨ ꯐꯪꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤꯁꯨ ꯌꯣꯛꯈꯠꯄ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯟꯖꯔꯒ ꯑꯩꯅ ꯄꯩꯌꯥ ꯈꯛꯇꯅ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯁꯤꯗ ꯐꯪꯕ ꯄꯣꯠꯊꯣꯛ ꯈꯛꯇꯅꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯍꯣꯡꯅꯁꯨ ꯐꯪꯍꯟꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯃꯁꯛ ꯇꯥꯛꯄ ꯌꯥꯕ ꯃꯄꯥꯟꯗ ꯀꯩꯗꯁꯨ ꯕꯔꯊꯗꯦ ꯒꯤꯐ ꯑꯣꯏꯅ ꯄꯤꯕꯁꯨ ꯌꯥꯕ ꯑꯗꯨꯗꯒꯤ ꯀꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯁꯨ ꯄꯤꯅꯕꯁꯨ ꯌꯥꯕ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯌꯣꯛꯈꯠꯄ ꯑꯣꯏꯅ ꯈꯟꯖꯔꯒ ꯑꯩꯅ ꯄꯩꯌꯥꯒꯤ ꯀ꯭ꯔꯥꯐ ꯕꯦꯝꯕꯨ ꯑꯦꯟ ꯀ꯭ꯔꯥꯐꯁꯦ ꯀ꯭ꯔꯥꯐꯀ ꯄꯦꯟꯇꯤꯡꯒ ꯄꯨꯟꯕꯁꯦ ꯇꯧꯔꯒꯅ ꯃꯆꯦꯠ ꯀꯛꯑꯒ 2023 ꯃꯦ ꯂꯥꯟ ꯍꯧꯒꯠꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯒꯤ ꯑꯩꯁꯦ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯁꯤ ꯇꯧꯔꯒ ꯑꯩ ꯌꯣꯟꯕ ꯁꯨꯝ ꯆꯠꯆꯕꯅꯤ ꯑꯇꯩꯁꯦ ꯌꯦꯛꯄ ꯇꯧꯗꯦ ꯂꯥꯏ ꯌꯦꯛꯄ꯭ꯔꯥ ꯂꯥꯏ ꯄꯦꯟꯇꯤꯡ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯌꯦꯛꯄ ꯑꯗꯒꯤ ꯄꯦꯟꯇꯤꯡ ꯑꯩꯈꯣꯏ ꯈꯝꯕ ꯊꯣꯏꯕꯤ ꯑꯗꯒꯤ ꯄꯣꯔꯇ꯭ꯔꯦꯠ ꯑꯗꯒꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯕꯣꯔꯗ ꯅꯝꯕꯣꯔꯗ ꯂꯣꯏꯅ ꯌꯦꯛꯑꯝꯃꯦ ꯁꯥꯏꯟꯕꯣꯔꯗꯁꯨ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯅ ꯐ꯭ꯂꯦꯛꯁ ꯅꯝꯕꯔ ꯁꯤꯟꯈ꯭ꯔꯦ ꯁꯨꯝ ꯁꯤꯊꯔꯛꯄ ꯑꯗꯨꯗꯩꯗꯤ ꯁꯨꯝ ꯑꯥꯔꯠꯀꯤ ꯀꯩꯅꯣꯁꯤꯗ ꯑꯌꯥꯝꯕꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯑꯗꯨꯝ ꯇꯁ ꯇꯧꯖꯔꯦ ꯁꯤꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯅꯞꯄꯤ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯝꯕꯨ ꯑꯩꯈꯣꯏ ꯄꯌꯥꯗꯣ ꯑꯗꯨꯒꯤꯗꯨꯅꯦ ꯁꯤꯒꯤ ꯅꯞꯄꯤꯁꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏ ꯅꯞꯊꯣꯛꯑꯦꯗꯅ ꯅꯞꯊꯣꯛꯑꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯄꯦꯟ ꯇꯧꯁꯟꯕ ꯁꯤꯁꯨ ꯄꯌꯥꯅꯦꯕ ꯑꯗꯒꯤ ꯁꯤ ꯃꯀꯣꯛ ꯁ꯭ꯋꯥꯏꯒ ꯁꯤ ꯃꯆꯤꯟꯒꯁꯦ ꯄꯌꯥ ꯉꯥꯛꯇꯅꯦ ꯁꯤꯁꯨ ꯄꯌꯥꯅꯤ ꯁꯤꯁꯨ ꯄꯌꯥꯅꯤ ꯑꯗꯨ ꯁꯤꯗ ꯍꯥꯞꯄꯛꯏꯁꯤ ꯄꯌꯥꯅꯤ ꯀꯨꯞꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯞꯄꯅꯦꯕ ꯁꯤꯁꯨ ꯄꯌꯥꯅꯦ ꯑꯗꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯁꯤꯁꯨ ꯄꯌꯥ ꯑꯄꯥꯕꯗꯣ ꯑꯗꯨꯏꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗ ꯃꯊꯛꯇ ꯀꯂꯔ ꯑꯗꯨꯝ ꯇꯧꯁꯟꯈꯤꯕ ꯑꯌꯥꯝꯕ ꯑꯣꯏꯔꯦ ꯑꯣꯖꯥꯀꯣ ꯄꯦꯄꯔꯁꯦ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯠ ꯄꯦꯄꯔꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯣꯖꯥ ꯁꯤꯅ ꯑꯈꯟꯅꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯩꯈꯣꯏ ꯄꯦꯄꯔ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤ ꯁꯤꯠ ꯑꯅ ꯑꯃ ꯂꯩꯌꯦꯕ ꯑꯣꯖꯥꯀꯣ ꯑꯗꯨꯒꯤꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯄꯥꯛ ꯁꯦꯒꯥꯏꯕꯁꯨ ꯄꯥꯛ ꯆꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯦ ꯌꯥꯝꯅ ꯂꯤꯡꯕ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯁꯨ ꯄꯌꯥꯅꯤ ꯑꯣꯖꯥ ꯑꯗꯨꯗꯒꯤ ꯈꯨꯕꯣꯝ ꯁ꯭ꯋꯥꯏ ꯇꯥꯔꯛꯄꯁꯦ ꯁꯤꯒꯤꯁꯤꯅ ꯄꯌꯥ ꯑꯩꯈꯣꯏ ꯑꯄꯤꯛ ꯄꯥꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯗ ꯅꯞꯄꯒ ꯃꯊꯛꯇ ꯅꯞꯁꯟꯈꯤꯕꯅꯤ ꯑꯗꯨꯒ ꯁꯤꯁꯨ ꯄꯌꯥꯅꯤ ꯁꯤꯁꯨ ꯄꯌꯥꯅꯤ ꯁꯤꯁꯨ ꯄꯌꯥ ꯑꯣꯏꯗꯣꯏꯅꯤ ꯃꯊꯛꯇ ꯀꯂꯔ ꯁꯪꯖꯟꯕ ꯁꯤ ꯄꯌꯥ ꯉꯥꯛꯇꯅꯤ ꯁꯤꯁꯨ ꯄꯌꯥ ꯃꯊꯛꯇ ꯄꯦꯟ ꯇꯧꯁꯟꯈꯤꯕ ꯁꯤꯁꯨ ꯄꯌꯥꯅꯤ ꯃꯔꯛꯇ ꯈꯤꯇꯪ ꯍꯣꯟꯕꯁꯤꯗꯤ ꯊꯋꯥꯏꯒꯤ ꯍꯣꯟꯕꯅꯤ ꯃꯊꯛ ꯐ꯭ꯔꯦꯝꯁꯤꯁꯨ ꯄꯌꯥ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯄꯌꯥ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯒꯤ ꯁꯤꯁꯨ ꯄꯌꯥ ꯑꯣꯏꯗꯣꯏꯅꯤ ꯑꯔꯥꯝꯕꯥꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯃꯣꯏꯅ ꯎꯔꯤ ꯑꯔꯥꯝꯕꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯡꯁꯦꯅ ꯃꯣꯏꯅ ꯈꯪꯗꯕꯁꯤꯡꯅ ꯎꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯃꯥꯡꯉꯩ ꯇꯧꯔꯝꯕ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯔꯥꯝꯕꯥꯏꯗꯨꯅ ꯑꯗꯨꯒꯤꯗꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯔ ꯃꯇꯧ ꯇꯝꯖꯔꯒ ꯌꯦꯡꯖꯔꯒ ꯁꯨꯝ ꯇꯧꯖꯕꯅꯤ ꯁꯤꯁꯨ ꯄꯌꯥ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯁꯤꯒꯁꯦ ꯄꯌꯥꯅꯤ ꯁꯤꯗꯒ ꯍꯥꯞꯄꯤꯁꯤ ꯁꯤꯁꯨ ꯄꯌꯥꯅꯤ ꯑꯗꯨꯗꯒꯤ ꯁꯤꯁꯨ ꯄꯌꯥꯅꯤ ꯋꯦꯠꯁꯤꯁꯨ ꯄꯌꯥꯅꯤ ꯁꯒꯣꯜ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯄꯌꯥꯅꯤ ꯄꯌꯥ ꯃꯌꯥꯝ ꯑꯣꯏꯔꯦ ꯄꯌꯥ ꯃꯊꯛꯇ ꯔꯪ ꯁꯪꯖꯤꯟꯕꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯀꯩꯅꯣꯁꯤ ꯃꯁꯤꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯦ ꯑꯣꯖꯥ ꯃꯁꯤ ꯅꯣꯡꯃ ꯄꯨꯔꯥꯗꯤ ꯆꯪꯒꯦ ꯇꯧꯋꯦ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯥꯏ ꯁꯦꯞꯁꯦ ꯄꯌꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯦꯛꯇ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔ ꯇꯧꯕꯗꯤ ꯌꯥꯗꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯏꯗꯤ ꯄꯌꯥꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ
ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯄꯌꯥ ꯁꯥꯕ ꯑꯃꯗ ꯆꯠꯂꯦꯗꯅ ꯆꯠꯂꯀꯥꯟꯗ ꯃꯣꯏꯒꯤ ꯃꯤꯗꯣ ꯎꯅꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯃꯑꯣꯡꯁꯦ ꯃꯣꯏꯗ ꯍꯥꯏꯔꯅꯦꯕ ꯍꯥꯏꯔ ꯃꯇꯨꯡꯁꯤꯗ ꯃꯥꯏꯅ ꯑꯗꯨꯗꯒꯤ ꯄꯌꯥꯁꯦ ꯃꯣꯏꯗ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯁꯥꯕꯤꯌꯨ ꯁꯤ ꯆꯥꯡ ꯃꯣꯏꯗ ꯍꯥꯏꯔꯒ ꯃꯣꯏꯗꯒꯤ ꯂꯧꯔꯒ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯌꯨꯝꯗ ꯌꯧꯔꯒ ꯑꯃꯨꯛ ꯄꯣꯂꯤꯁ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯆꯦ ꯆꯥꯊꯣꯛꯑꯒ ꯐꯖꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯊꯥꯡ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯇꯦꯟꯁꯥꯔꯤ ꯇꯧꯔꯒ ꯐꯖꯅ ꯍꯤꯗꯣꯛꯑꯒ ꯑꯃꯨꯛ ꯐꯖꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯅꯥꯟꯗ꯭ꯔꯒꯗꯤ ꯐꯖꯗꯦꯗꯅ ꯑꯩꯈꯣꯏ ꯆꯨꯝꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯣꯛꯄ ꯌꯥꯎꯕꯅꯤꯅ ꯐꯖꯗꯕꯅꯤ나 ꯃꯇꯝꯁꯦ ꯑꯗꯨꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯄꯌꯥꯁꯤ ꯑꯃꯨꯛ ꯂꯧꯕꯗ ꯀꯌꯥꯝꯒꯤ ꯆꯥꯡ ꯂꯧꯒꯦ ꯄꯌꯥꯁꯦ ꯑꯃꯨꯛ ꯂꯧꯕꯗ ꯆꯍꯨꯝ ꯆꯥꯝꯃꯔꯤꯗꯤ ꯑꯗꯨꯝ ꯂꯧꯋꯦ ꯑꯗꯨꯒ ꯃꯣꯏꯅ ꯄꯌꯥ ꯑꯣꯏꯅ ꯁꯤꯔꯒ ꯂꯧꯕꯅꯦꯕꯀꯣ ꯑꯌꯥꯝꯕꯗꯤ ꯀꯔꯤ ꯂꯝꯗꯒꯤ ꯄꯌꯥ ꯑꯩ ꯂꯧꯖꯕꯁꯦ ꯁꯤꯡꯖꯃꯩꯗ ꯑꯃꯈꯛ ꯂꯩ ꯁꯤꯡꯖꯃꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯀꯩꯊꯦꯜ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯌꯦꯡꯕ ꯄꯔꯦꯡ ꯑꯃ ꯂꯩ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯃꯉꯣꯟꯗ ꯍꯥꯏꯔ ꯇꯔꯥꯎ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗ ꯀꯣꯟꯇꯦꯛ ꯇꯧꯅꯔꯒ ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯃꯣꯏꯗ ꯁꯥꯍꯜꯂꯒ ꯄꯌꯥꯁꯦ ꯁꯟ ꯄꯥꯛꯅ ꯈꯤꯇꯪ ꯅꯥꯟꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨꯅ ꯍꯥꯏꯔꯒ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯖꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯔꯥꯝꯕꯥꯏꯕꯨ ꯑꯣꯏꯔꯣ ꯅꯨꯄꯤ ꯌꯦꯛꯄꯕꯨ ꯑꯣꯏꯔꯣ ꯅꯣꯡꯃ ꯑꯃ ꯁꯥꯕꯗꯅꯦ ꯅꯨꯃꯤꯠ ꯀꯌꯥ ꯆꯪꯒꯦꯕ ꯁꯥꯕꯒ ꯌꯦꯛꯄꯒꯁꯦ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯦ ꯁꯥꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯁꯤꯃ ꯄꯨꯔꯥ ꯑꯗꯨꯝ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯡ ꯑꯣꯏꯅ ꯌꯦꯛꯊꯣꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯑꯃ ꯑꯗꯒꯤ 10 days ꯁꯨꯃꯥꯏꯅꯗꯤ ꯆꯪꯉꯦ ꯃꯁꯤ ꯌꯦꯛꯁꯨ ꯌꯦꯛꯏꯅꯦ ꯅꯞꯁꯨ ꯅꯞꯄꯤꯅꯦꯕ ꯑꯅꯤꯃꯛꯅꯦꯕ ꯇꯧꯔꯤꯁꯦ ꯁꯤꯗ ꯆꯪꯉꯤꯁꯦ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯁꯤꯗ ꯆꯪꯉꯤꯁꯤ ꯁꯥꯕꯒ ꯌꯦꯛꯄꯒ ꯁꯤꯒ ꯈꯦꯠꯅꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯅ ꯑꯃꯨꯛ ꯍꯥꯟꯅ ꯂꯣꯏꯅ ꯌꯦꯛꯊꯣꯛꯑꯦꯗꯅ ꯁ꯭ꯀꯦꯠꯁꯦ ꯃꯄꯥꯟꯁꯦ ꯂꯣꯏꯅ ꯑꯥꯎꯠꯂꯥꯏꯟꯁꯦ ꯌꯦꯛꯊꯣꯛꯑꯅꯦꯕ ꯌꯦꯛꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯃꯥꯒꯤ ꯖꯒꯥꯁꯤꯗ ꯃꯈꯣꯡ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯁꯤꯒꯤ ꯁꯦꯞꯁꯤꯗ ꯀꯛꯑꯒ ꯅꯞꯁꯜꯂꯅꯦꯕ ꯅꯞꯁꯜꯂꯀꯥꯟꯁꯤꯗ ꯅꯞꯄ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯞꯄꯁꯤꯗꯅꯦꯕ ꯃꯇꯝ ꯆꯪꯉꯤꯁꯦ ꯃꯥꯒꯤ ꯅꯞꯄꯁꯤꯗ ꯃꯇꯝ ꯆꯪꯉꯤꯁꯦ ꯍꯥꯏꯗꯤ ꯁꯦꯞꯇꯣ ꯇꯥꯗꯕ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯄꯌꯥ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯑꯗꯩ ꯀꯥꯏꯔꯛꯄ ꯆꯦꯛꯈꯥꯏꯔꯛꯄ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯁꯦ ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯌꯦꯛꯄꯒ ꯑꯃꯨꯛ ꯈꯦꯠꯅꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯚꯥꯁꯇ ꯌꯦꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯖꯣꯕ ꯌꯦꯛꯁꯟꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯨꯔꯤꯅ ꯑꯗꯨꯝ ꯇꯥꯍꯟꯈꯤꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯇꯥꯍꯟꯅꯤꯡꯉꯤ ꯄꯣꯠꯇꯣ ꯄꯌꯥꯅ ꯇꯧꯔꯛꯄꯅꯤꯅ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯄꯅꯤꯅꯀꯣ ꯃꯇꯝꯁꯦ ꯁꯤꯅ ꯆꯪꯕ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤ ꯅꯪ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯃꯥꯔꯀꯦꯠꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯌꯣꯟꯐꯝꯁꯦ ꯌꯣꯟꯐꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ MUꯒꯨꯝꯕꯀꯣ MUꯒꯨꯝꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯁ꯭ꯇꯦꯁꯅꯔꯤꯒꯨꯝꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯁꯨꯝ ꯂꯥꯛꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯨꯝꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯨꯝꯕ ꯑꯗꯒꯤ ꯑꯗꯨꯝꯕꯗ ꯑꯣꯏꯅ ꯇꯧꯖꯕ ꯃꯌꯥꯝꯅ ꯍꯣꯡꯅ ꯐꯪꯅꯕ ꯀꯩꯅꯣꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯂꯥꯟꯁꯨ ꯂꯩꯔꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯁꯥꯔꯒ ꯊꯥꯐꯝ ꯂꯩꯇꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯊꯥꯐꯝ ꯂꯩꯇꯕꯁꯤ ꯁꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯩ ꯊꯥꯐꯝ ꯂꯩꯇꯕꯁꯤ ꯍꯥꯏꯗꯤ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯉꯨꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯋꯦꯜꯀꯝ ꯐꯖꯅ ꯇꯧꯔꯛꯄꯁꯨ ꯌꯥꯎꯏ ꯑꯌꯥꯝꯕꯅꯁꯨ ꯇꯧꯔꯛꯄꯅꯗꯤ ꯑꯌꯥꯝꯕ ꯑꯣꯏ ꯑꯗꯨꯒ ꯎꯄꯥꯏ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯊꯥꯐꯝ ꯂꯩꯔꯛꯇꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯐꯥꯎ ꯌꯣꯟꯕ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯏꯟꯇꯔꯦꯁ ꯂꯩꯕ ꯈꯪꯅꯕ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯗ ꯑꯗꯨꯝ ꯆꯪꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯏꯅ ꯍꯣꯜꯁꯦꯜꯗ ꯑꯣꯏꯅ ꯊꯥꯕ ꯑꯩꯅ ꯁꯦꯝꯖꯔꯤꯁꯦ ꯑꯇꯩ ꯀꯩꯝꯇꯁꯨ ꯅꯠꯆꯗꯦ ꯍꯥꯏꯗꯤ ꯑꯩ ꯏꯁꯥ ꯈꯛꯀꯤꯗꯁꯨ ꯑꯣꯏꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯨ ꯑꯗꯨꯝ ꯀꯥꯟꯅꯖꯕ ꯑꯗꯒꯤ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅꯁꯨ ꯈꯪꯍꯧꯅꯕ ꯁꯌꯦꯛ ꯑꯁꯤꯅ ꯀꯔꯤꯅꯣ ꯁꯂꯥꯏ ꯑꯁꯤꯅ ꯀꯔꯤꯅꯣ ꯁꯂꯥꯏꯒꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕꯒꯁꯦ ꯃꯣꯏ ꯌꯦꯛ ꯀꯩꯅꯣꯒ ꯍꯪꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡ ꯉꯥꯎꯕ ꯌꯥꯎꯅꯔꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯗꯤ ꯃꯄꯥꯟꯗ ꯇꯝꯕ ꯑꯌꯥꯝꯕꯅ ꯂꯣꯏ ꯇꯝꯅꯔꯕꯅꯤꯅ ꯑꯗꯣ ꯑꯍꯟ ꯐꯥꯎꯕꯗ ꯈꯪꯗꯕ ꯌꯥꯎꯋꯦꯕ ꯌꯦꯛ ꯍꯪꯕ ꯃꯇꯝꯗ ꯈꯪꯗꯕ ꯑꯗꯨꯝꯕ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯌꯣꯛꯈꯠꯄ ꯑꯣꯏꯅ ꯑꯗꯨꯒ ꯈꯨꯠꯁꯥ ꯍꯩꯖꯔꯨꯕ ꯑꯥꯔꯠ ꯈꯔ ꯇꯧꯖꯔꯨꯕ ꯑꯩꯈꯣꯏꯒꯤꯁꯨ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯅ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯑꯃꯇꯪꯗꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯈꯛꯇꯪ ꯂꯩꯖꯩꯌꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁా ꯄꯥꯏꯕꯁꯤꯡ ꯑꯗꯨꯗꯒꯤ ꯄꯩꯁꯥꯕꯨ ꯄꯥꯏꯗꯕꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯗꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯒꯤ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥ ꯍꯩꯕ ꯑꯥꯔꯠ ꯇꯧꯖꯔꯤꯕ ꯑꯥꯔꯠꯅ ꯍꯤꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯕꯨꯁꯨ ꯌꯣꯛꯈꯠꯄꯤꯕꯒꯤ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯌꯣꯟꯐꯝ ꯂꯩꯇꯕꯁꯤꯒꯤ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯅ
ꯃꯁꯤꯒꯤ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏ ꯑꯥꯔꯠ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯣꯏ ꯃꯌꯥꯝ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯕꯤꯔꯒ ꯁꯤꯒꯤ ꯌꯣꯟꯐꯝ ꯑꯃ ꯁꯤꯒꯤ ꯂꯧꯐꯝ ꯑꯃ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯂꯥꯛꯄ ꯃꯇꯝꯗ ꯄꯤꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯍꯥꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯥꯔꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯤꯔꯛꯅꯕꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯍꯟꯅꯤꯡꯉꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤꯕ ꯈꯣꯠꯂꯤꯁꯦ ꯃꯁꯤ 2000 ꯀꯩꯅꯣꯗꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗꯩꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯧꯔꯛꯏꯁꯦ ꯂꯥꯏ ꯌꯦꯛꯄꯗꯤ ꯀꯨꯏꯔꯦꯕꯀꯣ ꯀꯨꯏꯔꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯊꯪ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯠꯑꯞꯅꯆꯤꯡꯕ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯔꯤ ꯃꯁꯤꯒꯨꯝꯕꯗꯤ ꯐꯪꯗꯕ꯭ꯔꯥ ꯃꯁꯤ ꯑꯩ ꯇꯥꯟꯅꯗꯕꯅꯗꯤ ꯇꯥꯟꯅꯩ ꯐꯅꯌꯥꯝ ꯇꯥꯟꯅꯔꯦ ꯑꯗꯣ ꯀꯨꯏꯔꯦ ꯇꯥꯟꯅꯖꯔꯛꯏꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯪꯒ ꯄꯪꯒ ꯂꯩꯇꯕ ꯑꯗꯨꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯇꯥꯏꯃꯤꯡꯁꯤꯒ ꯑꯗꯨꯝ ꯇꯥꯟꯅ ꯂꯩꯔꯒꯗꯤ ꯁ꯭ꯇꯥꯔꯠꯑꯞ ꯀꯩꯀꯩꯒꯤ ꯑꯩꯈꯣꯏ ꯃꯇꯥꯡꯗꯨ ꯑꯗꯨꯝ ꯇꯥꯖꯩ ꯑꯗꯨ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯟꯅꯖꯩ ꯑꯗꯨꯝ ꯇꯥꯟꯅꯕꯁꯦ ꯑꯗꯨꯝ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯇꯥꯟꯅꯕꯁꯦ ꯑꯗꯨꯅ ꯁꯨꯝ ꯁꯪꯒ ꯄꯪꯒ ꯂꯩꯇꯕꯒ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯀꯩꯅꯣꯒ ꯂꯩꯇꯕꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯈꯔ ꯋꯥꯁꯤꯜꯂꯛꯄꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯁꯨꯝ ꯇꯥꯟꯅ ꯂꯩꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯣꯝꯗ ꯌꯣꯟꯕ ꯆꯠꯄꯒ ꯑꯗꯒꯤ ꯁꯤ ꯁꯥꯕꯒ ꯃꯇꯝꯁꯤ ꯀꯥꯏꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯇꯥꯟꯅꯕꯗꯤ ꯑꯩ ꯂꯦꯞꯇꯦ ꯇꯥꯟꯅꯖꯩ ꯑꯗꯨꯕꯨ ꯁꯪꯒ ꯄꯪꯒ ꯂꯩꯖꯗꯕꯅꯤꯅ ꯑꯗꯣ ꯐꯪꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐꯅ ꯇꯥꯟꯅꯖꯔꯒꯁꯨ ꯇꯥꯟꯅꯕꯗꯤ ꯑꯗꯨꯝ ꯑꯩ ꯇꯥꯟꯅꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯀꯌꯥꯝ ꯍꯟꯗꯛ ꯃꯃꯥꯡ ꯆꯍꯤꯗꯒꯤ 2023ꯒꯤ ꯃꯦ ꯊꯥꯗꯒꯤ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯀꯌꯥꯃꯨꯛꯇꯤ ꯁꯥꯈ꯭ꯔꯦ ꯃꯁꯤꯡ ꯀꯩꯅꯣꯃꯨꯛꯇꯤ ꯁꯥꯖꯈ꯭ꯔꯦ ꯆꯥꯝ ꯆꯅꯤꯃꯨꯛꯇꯤ ꯁꯥꯖꯈ꯭ꯔꯦ ꯌꯣꯟꯕꯗꯤ ꯀꯌꯥꯃꯨꯛ ꯌꯣꯟꯈ꯭ꯔꯦ ꯌꯣꯟꯕꯗꯤ ꯀꯩꯅꯣꯝ ꯆꯥꯝꯃꯒ 30 ꯑꯗꯨꯃꯥꯏꯅꯗꯤ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯃꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯉꯝꯖꯗ꯭ꯔꯦ